ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯄꯣꯛꯅꯨꯡꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯂꯥꯏꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯨꯅ ꯍꯦꯟꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯒꯜꯂꯤ ꯍꯥꯏꯕꯗꯤ ꯊꯦꯡꯅꯒꯜꯂꯤ꯫ ꯃꯔꯝꯗꯤ ꯂꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯂꯝꯍꯥꯡ ꯇꯨꯃꯥꯡꯅ ꯅꯝꯅ ꯂꯩꯕ ꯃꯁꯤꯅ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛꯁꯤ ꯇꯣꯏꯅ ꯊꯦꯡꯅꯒꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯅ ꯂꯩꯖꯔꯤꯕ ꯂꯝ ꯑꯁꯤꯁꯨ ꯈꯨꯜ ꯃꯆꯥ ꯑꯣꯏꯅ ꯊꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯃꯄꯝ ꯑꯁꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯏ꯫ ꯄꯤꯛꯏꯕ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯃꯤ ꯑꯃ ꯍꯌꯦꯡ ꯁꯤꯔꯅꯤ ꯍꯥꯏꯕ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯅꯤꯡ ꯃꯌꯥꯗ ꯂꯦꯞꯄꯝꯕ ꯁꯨꯃꯥꯡꯗ ꯂꯦꯞꯄꯝꯕ ꯇꯧꯔꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯑꯃ ꯅꯣꯡꯉꯥꯜꯂꯒ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯁꯤꯕ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯅ ꯅꯨꯄꯤꯗꯨꯅ ꯀꯞꯄꯝꯃꯒ ꯍꯦꯛ ꯊꯣꯛꯇꯕ ꯏꯃꯨꯡ ꯑꯃꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯊꯪꯅ ꯊꯪꯅꯅ ꯃꯤ ꯑꯅꯤꯗꯤ ꯑꯗꯨꯝ ꯀꯧꯒꯜꯂꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯈꯨꯟ ꯃꯆꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯈꯪꯗꯕ ꯑꯃꯠꯇ ꯌꯥꯎꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯅ ꯐꯅ ꯂꯥꯏꯇꯤꯟ ꯈꯨꯔꯝꯊꯣꯛꯑꯕꯁꯨ ꯀꯌꯥ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯔꯝꯗꯥꯏ ꯃꯇꯝ ꯑꯃꯗꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯥꯡꯗꯗꯤ ꯐꯅ ꯁꯥꯡꯅꯗꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯇꯦ꯫ ꯑꯈꯪ ꯑꯍꯩꯅ ꯇꯥꯛꯄꯤꯕꯗ ꯃꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯏꯁꯣꯔ ꯑꯁꯤꯅ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯕꯅꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯅꯤ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯤꯕꯗꯨ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯊꯣꯏꯕ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯤꯔꯥ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ꯫ ꯑꯩꯅ ꯑꯃꯨꯛ ꯆꯥꯎꯔꯦꯟ ꯀꯔꯤ ꯂꯩꯔꯤꯒꯦ ꯏꯇꯥꯎ ꯀꯩꯅꯣ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯝꯕ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯤ꯫ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗ ꯁꯨꯝ ꯅꯈꯣꯏꯒ ꯄꯨꯅꯤꯡꯕ ꯀꯩꯅꯣꯁꯨ ꯈꯔ ꯇꯥꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯝꯅ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯈꯤ꯫ ꯃꯁꯤ ꯑꯩꯗ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯅꯕꯤꯅꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯆꯥꯎꯔꯦꯟ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯑꯃꯔꯣꯏ꯫ ꯏꯃꯥꯗꯣ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯂꯩꯖꯔꯝꯃꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯇꯣꯝꯕ ꯃꯗꯨ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯅꯤ ꯑꯗꯨ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯃꯥꯏꯕꯅ ꯃꯇꯝ ꯊꯥꯔꯤ ꯉꯁꯤ ꯍꯌꯦꯡꯒꯨꯝꯕꯗꯤ ꯏꯃꯥꯒꯤꯗꯨ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯣꯏꯁꯦ ꯐꯔꯦ ꯃꯥꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯒꯤꯅꯤ꯫ ꯅꯪꯁꯨ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯜꯂꯨꯔꯅꯨ꯫ ꯑꯗꯣ ꯌꯨꯝ ꯐꯥꯎꯗꯗꯤ ꯆꯪꯉꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕ ꯍꯣꯏ ꯏꯃꯥꯟꯅꯕ ꯙꯅꯟꯖꯣꯏ ꯍꯣꯏꯒ ꯇꯧꯔꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯑꯗꯣ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯜꯂꯨꯔꯅꯨ꯫ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯒ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯁꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯅꯁꯨ ꯗꯗꯥ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯗꯥꯏꯅꯦ ꯅꯨꯄꯤꯗꯣ ꯊꯣꯛꯇꯖꯥꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯑꯗꯣ ꯃꯇꯝ ꯈꯔ ꯋꯥꯠꯂꯝꯈꯤꯅꯤ ꯑꯗꯨꯒꯤꯅꯤ ꯂꯥꯛꯑꯣ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯏꯅꯥꯎꯅꯨꯄꯥꯗꯨꯒ ꯑꯩꯒ ꯌꯨꯝꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕ ꯈꯔ ꯍꯧꯔꯒ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯀꯥꯔꯛꯄꯗ ꯊꯦꯡꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯪꯕꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗ ꯐꯝꯃꯒ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯗꯨꯃꯥꯏꯅ ꯀꯞꯄꯝꯃꯒꯗꯤ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯃꯨꯡꯗꯒꯤ ꯊꯪꯅ ꯊꯪꯅꯅ ꯃꯤ ꯑꯅꯤꯗꯤ ꯍꯦꯛꯇ ꯀꯧꯒꯜꯂꯤ ꯍꯥꯏꯅꯩ꯫ ꯑꯩꯁꯨ ꯃꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯅꯤ꯫ ꯅꯈꯣꯏ ꯂꯥꯛꯄꯤꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯆꯥꯎꯔꯦꯅ ꯇꯝꯃꯛꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯟꯅꯕ ꯆꯥꯎꯔꯦꯟꯒꯤ ꯏꯃꯥꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯍꯪꯅꯔꯨꯕ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯕꯤꯔꯨꯅꯕ ꯆꯠꯂꯝꯃꯤ꯫ ꯄꯣꯂꯣꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯃꯥꯟꯅꯕ ꯆꯥꯎꯔꯦꯟꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯑꯃꯁꯨ ꯇꯨꯔꯦꯟꯗ ꯀꯨꯝꯈꯤꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯈꯨꯗꯛꯇꯨꯗ ꯅꯨꯃꯤꯠꯇꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯧꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯉꯛꯄ ꯏꯃꯥꯟꯅꯕ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯒ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯒ ꯄꯨꯟꯅ ꯊꯦꯡꯉꯐꯥꯎ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯄꯨꯟꯅ ꯏꯃꯥꯟꯅꯕ ꯆꯥꯎꯔꯦꯟꯒꯤꯗ ꯑꯍꯤꯡꯁꯨ ꯂꯦꯛꯇꯣꯔꯤꯕꯅꯤ꯫ ꯃꯄꯥꯟꯗ ꯑꯩꯈꯣꯏꯁꯦ ꯐꯛꯁꯦ ꯁꯥꯡꯅ ꯊꯥꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫
Lakaygi ahan kharanasu ahing lekadaba naha akoida sumna hairami. Isa sa sumaina tawbase kharadi hainabani ko. Aduna nakwisu khara cheksana layro. Numidang mapanuban thokpada nakoy mi ani hongnaraga tho. Mataw sumna halamana koida haibiramaga. Makwisu adum sakhre. Ahing nonge pungthenga po imanaba koy kanggusi. Kanamata tumnaramde misingna singna laynarami. Adumaina kwese layringai. Nupi mahuziki imanaba sige thonga lumdagi. Angawdana sangaga makoygi mangon tulisibongduda. Amuktang koy na salamaga nupido. Awang pang na sumsatki. Ako'y masenso kina tawriba drisa kayado. Muna yengdo na laynarami. Nayaki matungdada makoygi manaksida. Ahalaman na wana na heba. Sing da na heba makonse muktare. Nagyata layba matakta tangkalaga tamba po sa isingsi. Makada bom lang taraki. Kuna magto numidang aduda hindi ba kwesi. Kila kina nung sida ngala agadi haidana. Ako'y si kangzalaga layrami. Nung yangan bagadi tamnarambado paradi paki. Adiwa kwesi yum da sangarupige haidana. Amamang pupuk hawan naraga yum da halak narami. Ahing lektori ba siso soras wandi pawgini. Yumek yawaga imong manung da swal na wari da tamami. Babae mana su laybada para seksalo. Numin masing sangli na kuna laykido isi haide. Ahing lekadaba numinini suba numit asidana. Ay se imana ba dananjoy ka ngahak wari sanarami. Pagta ko se himna. Imana ba tayo diloy na tumnakre. Ibani so karigo mawari para sanaramaga tumtage torok pasida. Panik sa karay da ginukhang di payraga sumlaki. Ay so madurok padagi imana ba singaduda hagalo hagdok narami. Imana ba singaduna so kaino sidi kanagi panik no payrisibo. Wathok panida tawrisi. Kadom da paykigi yengu. Panik to haidana kwisi. Kina maike adom da yeng narami. Panik aduso sumpayraga imana ba dugi yana karomda. Payraga sangki. Numito so adom na tawrok paduda kidana ahing dumaso. Ako'y sa kanaso tumnaramdi. Nungge ngan baga mo ko si yum da salaga tawrok pasida. Imana ba sawri na itaw maya mamutang aibi ko. Ngarang suway na yahurak pada kanama talayramdi. Luy na sanak kilayramay. Ado karigino salagay ka haramdana. Sanarami sipo hayrayi. Maduday na way na imana ba aduday sumakpumi. Itaw sawri na pwese hinga matatumnadre. Tawri iba mong mataw kaya sida. Ado na wamanda na ngayak yung da potharo ragi haydana. Nangon na karimata hayramjabani. Ngarang yung sumangay kanagit panik pize no kangde. Panik amok payl ka layi. At wana kuya yana karom da sumpayra ka sangki. Ado hore na muklage hujiti ako'y mayamso ahing tumnadabagi. Ako'y sa loy na wanare. Yum da ngayak tang wala ka sa potha na ruktige hayrami. Imana ba sawrin so ako'y natamibo wapamadida. Maso masada ang agpa mapuwami. Ado makata na mana so ako'y da. Pare ado di itaw mayam. Ngayak potha na bidudo. Hore na mukteng narasi hayrayi. Ano man na numito so ako'y si yum da mukhalak naram. Mataw sumna soras wondigay manunga si Paugi. Ako'y na hingsang bala ibaduda tamnarakasi. Makan gi akiba mong mataw ngaktani. Usinatin yam na wana di sorat ado pangtoki. Sorat ado heklo kibaga ako'y giwakansi. Kangyang hekiyangami. Isagi pamungda nungay na tumba pangani kanbada. Yam na sunung si zarami. Imana ba karadi pamung pao kolaga papayaw na rini. Masigi matong krani laylaga. Numito babasi tang nabalikayda. Marupti naruni haidana panangalingay dagi toki. Numito inaw na padi madi pamungda lay. Imaga igadi mapana pamaga wari watay para sana duna laydi. Babana adom na marupti na bagi toki baduda. Imana babada sumna haidami. Awangi inepisakso masado yam na kana sonjal lay. Kuidaroy hainaribani. Aduna amamating isa-isada may mamamdoy na ragasat na rasi. Sat pa do karanga na halak na katawbiro. Ado may kita masupasan dito haidami. Babana mong may kit kidi birita po pwede wat po tida. Kuiroy da miyam na tingdara nati. Salaw na ngayag tinarura ka halak katabani. Ibungo sa uban na sinanaw sa tuwong gano'n. Ipatuho kigi haidam maga. Babaso numitang walang pungmari makay tarak pa dahi dagi. Yung dagi toki. Babasak ka matong imaday ni ima. Ado di amuk dupido torok pa hurani ni haidami. Imana mo madusoy drabani. Ado migi da tuura gadipay. Maning mayada lepambado niya kunakilisi. Ado wapamamana ako'y kula sige so iswara si haraw matay karakadori. Ado na imari wakanda yam na haraw say. Pare imaso saktong tuki haidam maga. Imaso sakunda sangki. Tawada babade numidang pung mapantar pao. Yung da hanjala amde. Imana su na tinanaw sak tatuo gero. Imasak tibiragi.
ꯑꯗꯨꯒ ꯅꯄꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯜꯂꯛꯇ꯭ꯔꯤꯁꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯁꯥꯏꯐꯥꯎꯗ ꯌꯦꯡꯃꯤꯟꯅꯔꯨꯁꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯈꯣꯏꯅ ꯏꯃꯥ ꯕꯕꯥꯗꯣ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯗꯣ ꯏꯃꯥ ꯍꯥꯏꯒꯨꯝꯅ ꯆꯥꯛꯁꯨ ꯂꯥꯝꯃꯦ, ꯅꯅꯥꯎꯒꯩꯒ ꯆꯥꯛꯇꯣ ꯆꯥꯊꯣꯛꯃꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯕꯕꯥꯗꯣ ꯑꯁꯥꯏꯐꯥꯎ ꯌꯦꯡꯕ ꯊꯣꯛꯄꯤꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯃꯈꯣꯏ ꯍꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯅꯕ ꯆꯥꯛꯇꯣ ꯏꯃꯥ ꯊꯤꯕꯤꯔꯛꯑꯒꯦ, ꯏꯃꯥꯗꯤ ꯅꯄꯥ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯔꯒꯦ, ꯃꯈꯣꯏ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩꯕꯅꯤ ꯑꯃꯨꯛ ꯑꯃꯨꯛ ꯊꯦꯛ ꯊꯦꯛ ꯄꯨꯟꯕꯒ ꯊꯧꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯂꯩ, ꯃꯗꯨꯒ ꯑꯃꯨꯛ ꯄꯥꯔꯒ ꯂꯩꯈ꯭ꯔꯕꯖꯥꯔ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯏꯃꯥꯅ ꯏꯅꯥꯎ ꯅꯨꯄꯥꯒ ꯑꯩꯒꯤꯒ ꯆꯥꯅꯕ ꯆꯥꯛꯇꯣ ꯊꯤꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯔꯛ ꯃꯇꯣꯜ ꯂꯣꯝꯗ ꯍꯨꯏꯁꯦ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯍꯨꯏ ꯀꯞꯄꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯩꯗꯤ ꯏꯁꯥꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯕꯕꯥꯗꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯝꯒꯗꯒꯦ ꯈꯟꯕꯗ ꯆꯥꯛꯅꯒ ꯂꯥꯝꯃꯒ ꯏꯅꯥꯎ ꯅꯨꯄꯥꯒ ꯑꯩꯒ ꯆꯥꯛꯇꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯇꯣ ꯍꯦꯛ ꯇꯣꯛꯄꯒ ꯏꯃꯥꯅ ꯌꯨꯝꯗ ꯂꯩꯍꯜꯍꯧꯔꯒ ꯏꯅꯥꯎ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯂꯝꯖꯥꯎ ꯃꯆꯤꯟ ꯐꯥꯎ ꯕꯕꯥ ꯊꯤꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯂꯝꯖꯥꯎ ꯃꯆꯤꯟ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯥ ꯑꯃ ꯑꯗꯥꯏꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯁꯤ ꯑꯩꯅ ꯍꯥꯟꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯏꯅꯥꯎ ꯅꯨꯄꯥꯗ, ꯅꯅꯥꯎ, ꯑꯥꯗ ꯃꯤ ꯑꯃ ꯂꯦꯞꯄ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ, ꯇꯨ ꯑꯁꯤꯗ ꯅꯪ ꯎꯕ꯭ꯔꯥ? ꯏꯅꯥꯎ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ, ꯀꯗꯥꯏꯗꯅꯣ ꯗꯗꯥ? ꯑꯣ ꯁꯤꯗꯩꯁꯤꯔ? ꯑꯣ ꯗꯗꯥ ꯁꯤꯗꯤ ꯕꯕꯥ ꯃꯥꯟꯗ꯭ꯔꯣ? ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯥ ꯈꯝꯕꯤꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯍꯧꯕ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯂꯦꯞꯄꯒ ꯃꯨꯟꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯗꯗꯥ ꯈꯔ ꯊꯨꯅ ꯆꯪꯁꯜꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯏꯅꯥꯎ ꯅꯨꯄꯥꯒ ꯑꯩꯒꯁꯤ ꯃꯅꯥꯛ ꯑꯗꯥꯏꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛ ꯆꯪꯁꯜꯂꯛꯄꯒ ꯕꯕꯥꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯥꯏꯗꯒꯤ ꯃꯌꯥꯝꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯅꯕ ꯅꯨꯄꯤꯗꯨ ꯁꯠ ꯂꯥꯎꯅ ꯑꯗꯥꯏꯗꯒꯤ ꯊꯣꯔꯛꯑꯒ ꯁꯨꯝ ꯂꯩꯔꯛ ꯃꯇꯣꯜꯂꯣꯝꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯀꯥꯈꯠꯈꯤ꯫ ꯏꯕꯥꯅꯤꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯜꯂꯛꯄꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯝꯃꯤ꯫ ꯑꯩꯅꯁꯨ ꯀꯩꯅꯣ ꯁꯤꯗꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯄ ꯃꯥꯜꯂꯤ, ꯅꯅꯥꯎ ꯂꯥꯛꯑꯣ ꯕꯕꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯄꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯃꯊꯛ ꯑꯗꯨꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ, ꯕꯕꯥ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ, ꯃꯊꯛꯇ ꯌꯦꯡꯈꯠꯂꯤꯗꯨꯅ ꯀꯩꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯏꯅꯥꯎ ꯅꯨꯄꯥꯅꯁꯨ ꯕꯕꯥ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯁꯥꯗꯨ ꯍꯦꯛ ꯁꯣꯕꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯈꯥꯗ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯄꯗꯥꯛ ꯂꯥꯎꯅ ꯂꯦꯞꯊꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯈꯤꯗꯅ, ꯅꯅꯥꯎ, ꯕꯕꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯂꯥꯛꯑꯣ ꯅꯪ ꯊꯥꯡꯀꯠꯂꯛꯑꯣ, ꯑꯩ ꯄꯣꯒꯦ ꯑꯗꯨꯒ ꯌꯨꯝ ꯌꯧꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯕꯕꯥꯁꯦ ꯑꯩꯅ ꯄꯣꯛꯈꯠꯂꯒ ꯌꯨꯝꯗ ꯏꯅꯥꯎ ꯅꯨꯄꯥꯒꯩꯒ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗꯣ ꯑꯩꯅ ꯄꯣꯔꯒ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯑꯆꯧꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ, ꯅꯪ ꯕꯕꯥꯁꯦ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ, ꯕꯕꯥꯁꯦ ꯂꯩꯔꯛꯇꯒꯤ ꯀꯨꯝꯃꯛꯑꯒ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯑꯃ ꯍꯧꯕꯗꯣ ꯃꯗꯨꯒꯤ ꯍꯩꯅꯤꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯃꯤꯠꯇꯣ ꯃꯊꯛꯇ ꯃꯨꯟꯅ ꯌꯦꯡꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯥꯏꯗꯒꯤꯁꯨ ꯅꯨꯄꯤꯗꯨꯁꯨ ꯊꯣꯔꯛꯏ꯫ ꯅꯅꯥꯎꯅ ꯕꯕꯥꯒꯤ ꯃꯁꯥ ꯁꯣꯕꯗ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯦꯞꯊꯈꯤꯗꯅ ꯑꯩꯅ ꯄꯣꯔꯒ ꯊꯥꯡꯉꯒ ꯄꯨꯔꯛꯏꯁꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯉꯣꯟꯗ, ꯑꯆꯧꯕ ꯑꯗꯨꯗꯤ ꯊꯨꯔꯣ ꯆꯠꯂꯣ, ꯅꯈꯣꯏ ꯏꯄꯟꯊꯧ ꯀꯧꯔꯨꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯄꯟꯊꯧꯁꯨ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩ, ꯂꯥꯏ ꯈꯨꯔꯝꯕꯁꯨ ꯑꯗꯨꯝ ꯍꯩ꯫ ꯑꯗꯨꯅ ꯑꯩꯁꯦ ꯏꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯝꯃꯤ꯫ ꯏꯄꯟꯊꯧꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯏꯄꯟꯊꯧꯗ ꯑꯩꯅ, ꯏꯄꯟ, ꯕꯕꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ, ꯑꯩꯈꯣꯏ ꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯄꯟꯊꯧꯁꯨ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯈꯣꯏꯒꯤꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯉꯕ ꯃꯇꯨꯡ ꯏꯄꯟꯊꯧꯅ ꯕꯕꯥꯁꯦ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯕꯕꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯌꯧꯔꯛꯑꯝꯃꯤꯕ? ꯑꯩꯕꯨ ꯉꯁꯥꯏ ꯐꯅ ꯉꯟꯅꯗꯤ ꯍꯜꯂꯛꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯂꯩꯔꯛ ꯃꯇꯣꯟꯒꯤ ꯍꯩꯅꯤꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯗꯅ ꯃꯥꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯃꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯄꯟꯊꯧꯒ ꯏꯃꯥꯒꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯅꯪꯅ ꯊꯦꯡꯅꯔꯨꯔꯤꯕ ꯅꯨꯄꯤꯗꯨ ꯃꯤ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯁꯤꯔꯝꯗꯥꯏ ꯍꯦꯛ ꯍꯦꯛ ꯊꯣꯔꯛꯄ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯤ ꯅꯪꯅ ꯊꯦꯡꯅꯔꯤꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ, ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯍꯥꯏꯕꯣ ꯑꯍꯜ ꯑꯃ ꯉꯥꯏꯃꯤꯟꯅꯈꯤꯁꯤ, ꯀꯨꯏꯔꯣꯏ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯅꯤ ꯍꯥꯏ꯫ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯤꯕ ꯑꯋꯥꯡ ꯊꯪꯕꯒꯤ ꯏꯅꯦ ꯄꯤꯁꯛꯀꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨ ꯉꯥꯏꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯆꯨꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯇꯥꯆꯧ ꯍꯥꯏꯗꯅ ꯏꯄꯟꯗꯁꯨ ꯕꯕꯥꯅ ꯍꯪꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯄꯟꯅꯁꯨ ꯃꯥꯅꯤ, ꯃꯗꯨ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯐꯔꯦ ꯑꯗꯣ ꯅꯆꯥꯅꯨꯄꯥ ꯑꯅꯤꯅ ꯅꯪ ꯉꯟꯇꯥꯅ ꯊꯦꯡꯅꯍꯧꯔꯤꯁꯤ, ꯅꯪꯒꯤ ꯋꯥꯈꯜꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯕꯣꯏ ꯅꯤꯡꯉꯤꯕ? ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯄꯨꯡ 10 ꯍꯦꯟꯖꯜꯂꯛꯑꯕꯅꯤ, ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯒꯗꯒꯦ ꯑꯗꯨ ꯅꯪꯁꯨ ꯋꯥꯈꯜ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯃꯈꯣꯏꯅꯦ, ꯑꯩꯅ ꯑꯥꯗꯒꯤ ꯊꯣꯔꯛꯄꯗꯨꯗꯤ ꯐꯅ ꯉꯟꯅ ꯑꯩꯁꯨ ꯊꯣꯔꯛꯈꯤꯕꯅꯤ, ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯈꯨꯟꯁꯦ ꯃꯑꯣꯡ ꯑꯃꯒꯤ ꯈꯨꯟꯇꯠ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝꯅ ꯏꯄꯟꯊꯧꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕꯗꯒꯤ ꯕꯕꯥꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯉꯛꯂꯤꯕ ꯑꯃꯅ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯏꯅꯦ ꯄꯤꯁꯛ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯄꯥꯎ ꯂꯥꯛꯈꯤ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯏꯁꯥꯗ
ꯑꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯏꯃꯥꯒ ꯑꯩꯒꯁꯨ ꯂꯧꯕꯨꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯦꯛꯃꯤꯟꯅꯔꯝꯃꯤ꯫ ꯂꯧꯕꯨꯛꯇ ꯂꯩꯔꯤꯉꯩ ꯏꯃꯥꯟꯅꯕ ꯙꯅꯟꯖꯣꯏꯁꯤ ꯃꯥꯁꯨ ꯃꯈꯣꯏ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯇꯣꯝꯕ, ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯑꯕꯣ? ꯂꯣꯏꯁꯤꯜꯂꯒꯗꯤ ꯉꯥꯏꯍꯥꯛ ꯉꯁꯥꯏꯐꯥꯎ ꯈꯣꯡꯅ ꯋꯥꯛꯀꯤꯡ ꯊꯣꯛꯎꯁꯤꯗꯅ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ "ꯙꯅꯟꯖꯣꯏ ꯏꯆꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ "ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯏ ꯏꯃꯥ. ꯑꯗꯣ ꯇꯣꯝꯕꯒ ꯏꯃꯥꯒ ꯂꯧꯕꯨꯛꯇ ꯂꯩꯕꯁꯤ ꯎꯕꯁꯤꯗ ꯆꯪꯉꯛꯄꯅꯤ. ꯑꯗꯣ ꯇꯣꯝꯕ ꯉꯥꯏꯍꯥꯛ ꯋꯥꯛꯀꯤꯡ ꯊꯣꯛꯎꯁꯤꯗꯅ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ "ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯣꯛꯎꯔꯁꯤ. ꯏꯃꯥ ꯋꯥꯛꯀꯤꯡ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯈꯤꯒꯦ ꯙꯅꯟꯖꯣꯏꯒ." ꯏꯃꯥꯅ ꯑꯃꯨꯛ "ꯊꯣꯛꯎꯔꯣ ꯑꯗꯣ ꯊꯦꯡꯉꯐꯥꯎꯗꯤ ꯂꯩꯔꯨꯔꯅꯨ. ꯈꯨꯜ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ. ꯅꯄꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯇꯨ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯙꯅꯟꯖꯣꯏꯅ ꯑꯃꯨꯛ "ꯀꯩꯅꯣ ꯇꯣꯝꯕ, ꯅꯪ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯈ꯭ꯔꯒꯦ?" ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯏꯇꯥꯎ ꯍꯣꯔꯦꯟ ꯑꯥꯗ ꯋꯥꯔꯤ ꯇꯧꯔꯒꯦ. ꯂꯥꯛꯑꯣ ꯍꯪꯆꯤꯠ ꯉꯥꯏꯍꯥꯛꯇꯪ ꯂꯥꯡꯉꯨꯁꯤ" ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯐꯥꯎ ꯈꯣꯡꯅ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯑꯩꯅ "ꯙꯅꯟꯖꯣꯏ, ꯕꯕꯥꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯛ ꯃꯇꯣꯟꯒꯤ ꯈꯤꯇꯪ ꯍꯥꯏꯊꯔꯛꯄꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯗꯣ ꯃꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯃꯤ ꯂꯧꯔꯝꯗꯥꯏ ꯍꯦꯛ ꯍꯦꯛ ꯊꯣꯔꯛꯄꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯕꯕꯥꯅ ꯂꯦꯞꯄꯤꯕ ꯑꯗꯥꯏꯗꯒꯤ ꯊꯣꯔꯛꯏ. ꯑꯩꯈꯣই ꯏꯄꯟꯊꯧ ꯍꯣꯏ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯗꯒꯤ ꯕꯕꯥꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯙꯅꯟꯖꯣꯏꯁꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯣ ꯇꯣꯝꯕ, ꯉꯟꯅ ꯌꯨꯝꯗ ꯆꯪꯉꯁꯤ. ꯏꯕꯥꯅꯤꯅ ꯁꯨꯝ ꯂꯥꯛꯏꯁꯦ ꯂꯥꯞꯃꯟꯈ꯭ꯔꯦ. ꯂꯥꯛꯑꯣ ꯍꯜꯂꯁꯤ" ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯨ ꯁꯨꯝ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯁꯨꯝ ꯃꯝꯁꯤꯜꯂꯛ ꯑꯩꯅ ꯂꯩꯔꯛ ꯃꯇꯣꯟ ꯌꯧꯔꯛꯄꯗꯗꯤ ꯄꯨꯃꯝ ꯍꯦꯛ ꯃꯝꯈꯤ꯫ ꯑꯩꯁꯨ ꯂꯩꯔꯛꯇꯒꯤ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯆꯪꯉꯛꯄꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯛ ꯃꯌꯥꯏꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯀꯥ ꯑꯃꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯑꯗꯥꯏꯗ ꯁꯨꯝ ꯆꯪꯈ꯭ꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯕꯒꯤ ꯃꯑꯣꯡꯗ ꯅꯨꯄꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝꯗꯗꯤ ꯆꯪꯍꯧꯔꯒꯦ ꯈꯟꯅ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯅꯤꯡꯊꯧꯔꯦꯟ, ꯅꯤꯡꯊꯧꯔꯦꯟ" ꯍꯥꯏꯗꯅ ꯁꯨꯝ ꯁꯣꯜꯂꯒ ꯏꯟꯅꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯁꯨꯝ ꯇꯥꯕ ꯐꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ, ꯃꯥꯝꯃ ꯅꯤꯡꯊꯧꯔꯦꯟꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯝ ꯏꯟꯅꯔꯛꯏꯁꯤꯕꯨ ꯍꯥꯏꯗꯅ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯅ ꯃꯥꯏꯁꯤꯅ ꯑꯃꯨꯛ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯤꯃꯟꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝ ꯇꯝꯅ ꯑꯩꯁꯦ ꯒꯣꯡ ꯒꯣꯡ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯕꯕꯥꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯕꯕꯥꯅ "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯁꯥꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯨ?" ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ "ꯕꯕꯥ, ꯑꯩ ꯀꯔꯤꯅꯣꯃ ꯊꯦꯡꯅꯔꯛꯑꯦ. ꯃꯅꯨꯡꯗ ꯋꯥꯔꯤ ꯇꯝꯃꯒꯦ ꯂꯥꯛꯑꯣ ꯃꯅꯨꯡꯗ" ꯍꯥꯏꯗꯅ ꯕꯕꯥꯕꯨ ꯏꯃꯨꯡꯗ ꯑꯩꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯥꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯀꯌꯥꯗꯨ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯛ ꯑꯁꯤꯗꯒꯤ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯂꯩꯔꯛ ꯃꯌꯥꯏꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯜꯂꯨꯔꯒꯅ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯀꯣꯟꯅ ꯑꯩꯒꯤ ꯏꯇꯨꯡꯗ "ꯅꯤꯡꯊꯧꯔꯦꯟ, ꯅꯤꯡꯊꯧꯔꯦꯟ, ꯍꯌꯦꯡꯅ ꯅꯤꯡꯊꯧꯔꯦꯟ" ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯅ ꯃꯆꯤꯟꯅ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯜꯂꯒ ꯏꯇꯨꯡꯗ ꯏꯟꯅꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯃꯥꯡꯗ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯀꯟꯅ ꯆꯦꯜꯂꯤꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯕꯕꯥ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ "ꯀꯩꯅꯣꯅꯦ, ꯃꯥꯝꯃ ꯅꯤꯡꯊꯧꯔꯦꯟ ꯁꯣꯜꯂꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯝꯃ ꯅꯤꯡꯊꯧꯔꯦꯟꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ?" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ "ꯏꯕꯨꯡꯉꯣ, ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯣ? ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯪ ꯏꯄꯟꯊꯧꯗꯣ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤꯔꯣ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯕꯕꯥ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯗꯦ. ꯑꯗꯨꯒ ꯏꯄꯟꯊꯧꯅ ꯁꯦꯝꯕꯤꯕ ꯖꯟꯇ꯭ꯔꯁꯤ ꯁꯤꯕꯒꯤꯔꯁꯨ ꯈꯪꯗꯦ. ꯑꯩꯅ ꯀꯩꯁꯨꯝꯇ ꯇꯧꯗ꯭ꯔꯤꯕꯁꯦ. ꯀꯧꯔꯒꯨꯝꯁꯤꯗ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯗꯤ ꯉꯟꯇꯥꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯕ ꯊꯛꯄ ꯇꯧꯕꯒꯤ ꯆꯥꯛꯈꯨꯝꯒꯤ ꯑꯃꯥꯡꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯑꯒ ꯐꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯅꯨꯄꯤꯗꯣ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕꯗꯒꯤ ꯏꯃꯥꯁꯨ ꯃꯁꯥꯗꯣ ꯄꯥꯈꯠꯈꯤꯗꯅ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯈꯔ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯤꯗꯣ ꯑꯃꯥꯡꯁꯪ ꯂꯩꯔꯤꯕ ꯃꯄꯥ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ. ꯁꯣꯏꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ "ꯀꯗꯥꯏꯗꯅꯣ ꯂꯩꯍꯧꯔꯤꯕꯣ?" "ꯑꯩ ꯊꯣꯛꯑꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ "ꯊꯣꯛꯎꯔꯅꯨ, ꯍꯦꯛ ꯍꯦꯛ ꯊꯣꯔꯛꯄ ꯅꯨꯄꯤꯗꯨꯅꯤ. ꯏꯁꯥꯁꯦ ꯀꯤꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦ." ꯑꯁꯨꯝꯅ ꯏꯃꯥꯁꯦ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯞꯊꯈꯤ꯫ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯄꯟꯊꯧ ꯀꯧꯕ ꯆꯪꯉꯝꯃꯤ꯫ ꯏꯄꯟꯊꯧꯁꯨ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯄꯤꯗꯨꯅ ꯏꯃꯥꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ꯫ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯕꯕꯥꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒꯤꯁꯨ ꯅꯨꯃꯤꯠꯇꯣ ꯏꯄꯟꯊꯧꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯕꯗꯒꯤ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡ ꯏꯄꯟꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯁꯤꯒꯤ ꯅꯤꯡꯊꯧꯔꯦꯟ ꯑꯍꯟꯗꯣ ꯃꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯗ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤ" ꯍꯥꯏꯔꯛꯏ꯫ ꯏꯄꯟꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯅ ꯏꯃꯥ, ꯕꯕꯥ, ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫
ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯩꯅꯤ. ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯗ ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯤꯡꯊꯧꯔꯦꯟ ꯄꯜꯂꯛꯈꯤꯕꯗꯨ ꯃꯁꯤꯒꯤ ꯑꯣꯏꯔꯦ. ꯑꯗꯣ ꯏꯄꯟꯊꯧ ꯃꯥꯝꯃ ꯅꯤꯡꯊꯧꯔꯦꯟꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯪꯉꯝꯃꯤ. ꯏꯄꯟ ꯑꯃꯨꯛ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯏꯄꯟꯊꯧ, ꯅꯨꯄꯤꯗꯣ ꯑꯩꯅꯁꯨ ꯊꯦꯡꯅꯔꯛꯑꯕꯅꯤ. ꯂꯝꯖꯥꯎ ꯑꯁꯤꯗꯒꯤ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯔꯨꯡ ꯅꯤꯡꯊꯧꯔꯦꯟ ꯍꯥꯏꯗꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯑꯗꯣ ꯏꯄꯟꯊꯧ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯤ. ꯏꯄꯟꯊꯧꯅ ꯑꯃꯨꯛ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯅꯪꯒꯤ ꯁꯦꯝꯕꯤꯈꯤꯕ ꯖꯟꯇ꯭ꯔꯗꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯁꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯍꯦꯛ ꯁꯤꯔꯤꯈꯣꯡ ꯅꯁꯥꯗ ꯃꯗꯨ ꯍꯦꯛ ꯂꯣꯏꯅꯔꯤꯐꯥꯎ ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ. ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯧꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒꯗꯤ ꯅꯤꯡꯊꯧꯔꯦꯟ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨ ꯂꯩꯇ꯭ꯔꯦ. ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯕ ꯂꯥꯛꯈꯤ. ꯄꯥꯎꯗꯣ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄꯒ ꯀꯩꯒ ꯀꯤꯕ ꯑꯃꯁꯨ ꯄꯣꯛꯑꯝꯃꯤ. ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯔꯦꯟ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯁꯤ ꯀꯗꯥꯏꯗꯒꯤ ꯄꯥꯏꯔꯛꯏꯕꯅꯣ ꯈꯪꯗꯦ. ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯅꯣꯡꯍꯧ ꯑꯆꯧꯕ ꯑꯃ ꯍꯨꯝꯗꯨꯅ ꯇꯥꯔꯝꯃꯤ. ꯑꯗꯨꯒ ꯅꯣꯡ ꯑꯗꯨꯅ ꯆꯨꯕ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯁꯤꯡꯅꯕ ꯍꯦꯛ ꯂꯦꯞꯇꯕꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯔꯝꯗꯦ. ꯃꯌꯥꯝꯁꯦ ꯑꯁꯤꯕꯗꯨ ꯊꯥꯡꯇꯣꯛꯑꯒꯗꯤ ꯊꯝꯃꯒ ꯄꯣꯠꯂꯣꯏꯕ ꯌꯥꯗꯕꯗꯒꯤ ꯁꯤꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯅꯣꯡ ꯍꯥꯡꯈꯤꯕ ꯉꯥꯏꯅꯔꯝꯃꯤ. ꯀꯣꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯒꯤꯗꯨꯗ ꯅꯣꯡ ꯈꯤꯇꯪ ꯄꯥꯊꯔꯛꯄꯒꯤꯗꯨꯗ ꯑꯍꯟꯁꯤꯡꯅ ꯀꯨꯏꯅ ꯂꯩꯊꯔꯒꯨꯝꯁꯤ ꯊꯨꯅ ꯁꯤꯕꯁꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯎꯔꯁꯤ ꯍꯥꯏꯗꯅ ꯑꯁꯤꯕꯗꯣ ꯊꯥꯡꯇꯣꯔꯛꯄ ꯍꯧꯔꯛꯄꯁꯤꯗ ꯂꯩꯀꯥꯏ ꯈꯨꯟꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯑꯁꯤ ꯄꯨꯀꯠꯇ ꯀꯝꯅꯔꯛꯏ. ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯑꯃ ꯍꯦꯛ ꯂꯩꯇꯕꯒ ꯄꯣꯠꯂꯣꯏꯐꯝꯁꯦ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯄꯣꯠꯂꯣꯏꯔꯝꯃꯤ. ꯍꯨꯏꯁꯤꯡ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯑꯁꯤꯕꯗꯣ ꯊꯥꯡꯇꯣꯔꯛꯄꯗꯨꯗ ꯇꯨꯡ ꯏꯟꯅꯔꯛ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯈꯤ. ꯑꯍꯜ ꯂꯃꯟ ꯅꯍꯥꯁꯤꯡꯅꯁꯨ ꯍꯨꯏꯁꯤꯡꯗꯣ ꯅꯨꯡꯗꯨꯝ ꯊꯣꯝꯗꯅ ꯇꯥꯜꯂꯒꯁꯨ ꯈꯣꯡꯉꯒ ꯄꯨꯀꯠꯇ ꯀꯞꯄꯝꯃꯤ. ꯑꯩꯁꯨ ꯃꯗꯨꯗ ꯌꯥꯎꯔꯤꯕꯅꯤ. ꯏꯃꯥꯟꯅꯕ ꯑꯃꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯁꯨꯔꯁ ꯀꯩꯅꯣ ꯏꯇꯥꯎ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ? ꯍꯨꯏꯁꯤꯡꯁꯤꯒꯤ ꯃꯑꯣꯡꯃꯛꯅꯦ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯁꯨ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ, ꯍꯣꯔꯦꯟ ꯏꯄꯥ ꯏꯆꯥ ꯍꯟꯈꯤꯁꯤꯀꯣ ꯅꯇꯣꯝꯗ ꯆꯠꯈꯤꯅꯣ. ꯑꯩꯅꯁꯨ ꯍꯣꯏ ꯕꯕꯥ ꯄꯨꯟꯅ ꯍꯟꯃꯤꯟꯅꯁꯤ. ꯌꯥꯝꯅꯗꯤ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯍꯥꯏꯔꯝꯃꯤ. ꯃꯌꯥꯝ ꯆꯪꯗꯅ ꯑꯁꯤꯕꯗꯣ ꯊꯥꯡꯇꯣꯔꯛꯑꯕ ꯃꯇꯨꯡ ꯁꯤꯡ ꯆꯕꯨꯟ ꯄꯩꯔꯤꯕ ꯃꯄꯥ ꯑꯗꯥꯏꯗ ꯅꯨꯄꯤꯁꯤ ꯃꯀꯣꯛꯇꯤ ꯎꯕ ꯐꯪꯗꯦ. ꯃꯁꯥꯈꯛ ꯑꯗꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ ꯃꯇꯧ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎꯕ ꯐꯪꯉꯝꯃꯤ. ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅꯁꯨ ꯉꯥꯏꯈꯣꯍꯦ, ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ. ꯆꯪꯁꯜꯂꯨꯈꯤꯒꯨꯝꯁꯤ ꯉꯥꯏꯍꯥꯛꯁꯤꯗ ꯂꯩꯀꯣ. ꯑꯁꯤꯕ ꯊꯥꯡꯉꯛꯏꯕꯁꯤꯡꯁꯨ ꯃꯈꯥꯗ ꯑꯁꯤꯕꯗꯣ ꯊꯥꯗꯔꯨꯈꯤꯅꯤ. ꯉꯥꯏꯍꯥꯛ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯀꯣ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯥꯏꯕ ꯑꯃ ꯌꯥꯎꯔꯛꯏꯕꯗꯨꯅ ꯑꯗꯥꯏꯗ ꯂꯥꯏꯇꯤꯟ ꯈꯔ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ. ꯐꯅ ꯀꯨꯏꯅ ꯃꯀꯣꯛ ꯎꯕ ꯐꯪꯗꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯥꯏꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯒ ꯄꯣꯠꯂꯣꯏꯅꯕ ꯁꯤꯡꯕꯨꯟ ꯄꯩꯈꯠꯂꯤꯕ ꯑꯗꯥꯏꯗ ꯁꯨꯝ ꯃꯥꯡꯈꯤ. ꯃꯗꯨꯗꯒꯤ ꯑꯁꯤꯕꯗꯣ ꯍꯥꯊꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯋꯥ ꯂꯤꯁꯇꯩ ꯑꯗꯨꯁꯨ ꯇꯦꯛꯊꯔꯛꯈꯤ. ꯅꯣꯡ ꯑꯁꯤꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯀꯟꯅ ꯆꯨꯊꯔꯛꯄ ꯍꯧꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯁꯤ ꯑꯍꯩꯕ ꯂꯩ ꯍꯥꯏꯗꯨꯅꯤ ꯅꯣꯡ ꯑꯗꯨ ꯈꯥꯝꯃꯝꯃꯤ, ꯂꯥꯏꯔꯣꯟ ꯇꯤꯁꯣꯟ ꯇꯧꯔꯒ. ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝꯗꯨ ꯑꯀꯤꯕ ꯃꯔꯛ ꯑꯗꯨꯗ ꯄꯥꯡꯊꯣꯛꯑꯝꯃꯤ. ꯄꯣꯠꯂꯣꯏꯕꯗ ꯎꯆꯤꯟ ꯑꯀꯤꯕ ꯃꯔꯛ ꯑꯗꯨꯗ ꯄꯥꯡꯊꯣꯛꯑꯝꯃꯕ ꯃꯇꯨꯡ ꯕꯕꯥꯒꯩꯒ ꯍꯧꯅꯔꯒ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ. ꯏꯄꯟꯊꯧꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯌꯥꯎꯕ ꯆꯠꯂꯝꯃꯤ. ꯏꯄꯟꯊꯧꯅꯁꯨ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯄꯗ ꯉꯥꯏꯈꯣ ꯅꯄꯥ ꯅꯆꯥꯁꯤꯗ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯈꯤꯒꯦ ꯍꯥꯏꯗꯅ ꯊꯣꯡꯒꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯕꯕꯥꯒ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯇꯞꯅ ꯆꯪꯃꯤꯟꯅꯔꯛꯏ. ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯂꯩꯀꯥꯏ ꯈꯨꯟ ꯄꯨꯝꯕ ꯋꯥ ꯃꯃꯤꯡ ꯆꯠꯈꯤ. ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯔꯛꯈꯤ. ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯃꯥꯏꯕꯤꯅ ꯑꯁꯨꯝꯅ ꯂꯩꯕꯥꯎ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤ. ꯍꯟꯗꯛꯇꯤ ꯏꯕꯨꯙꯧ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯁꯤ ꯃꯇꯝ ꯈꯔ ꯁꯥꯡꯗꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯔꯤꯁꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯀꯣꯍꯟꯕꯤꯅꯤ ꯍꯥꯏꯔꯤ. ꯂꯩꯕꯥꯛ ꯑꯣꯏꯅ ꯆꯦꯜꯂꯛꯄꯗꯒꯤ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯃꯃꯥꯡꯈꯩꯗ ꯍꯔꯥꯎꯔꯛꯄꯗꯒꯤ ꯈꯔ ꯁꯥꯡꯗꯅ ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯄꯥꯡꯊꯣꯛꯑꯝꯃꯤ. ꯃꯗꯨꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯣꯛꯑꯝꯕꯗꯨ ꯐꯈꯤ. ꯑꯗꯨꯒ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯝꯕꯗꯨꯁꯨ ꯍꯟꯊꯔꯝꯃꯤ. ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.